ngasi numidang wairam phongkiba tongan Manipuri siphongsingi amasum thokiba thawdo wathoksingi maruoibe I pausing Kongo saraga Manipur top channel ki mekedigi mayamna thamjagi hanbada election ga mari lainana wangjingi candidate amagi yumda Nongmei kapsilamle tara sokle heba pawma phongli wangjing 10thOct kendra Congress ki ticket ta election thengnana sem sariba Manipur Pradesh Youth Congress Committee gi state coordinator Usam Mangdem gi Kaiden biko awang lekai de lebe yumda ngarang numidang pung nipalom tabada atopa political party ki masing yamlaba Miyoi songa romna Nongmei kapsinduna landaram lehari thawdo adu the candidate ki yumda leiramba Miyoi tararom aso apmanang le amadi nupi angang singi ikai khumnaba manganna bokhonaram lehari thawdo adu gi matang da usam manglemna pawmising na phongdo kibada ngarang numidang pung 8 makhairom tabada ma ki yumda wangjing dagi gari masa amasum asawbada Miyoi sangwarum laktuna ma ki mayumda Nongmei round kya marum masing khangdana kapsilaki matamaduda candidate ki mayumda board ka mari lainana wari sanaduna leiba Miyoi tararom aso apanangki thawdo adu gi matung miyamna electric post kingduna Launarakpadagi thokluba nupi angang singda wangjing digi lakliba nupa singaduna tanaduna mobile munba madi fanek singduna izat manganana bokhotnaram ki hainasu maakna phongdoki thawdo adugi pau tabadagi mafam aduda masing yamlaba thawal police commando sing sangsilaktuna irang adu lakshin ki hairenasu pau sina makhata nasu phongdorakni atopa report amana BJP state office pu ngasidagi thambal sanglen thonduna JP nadana sangakhre Modi gi Thawzaldagi biren lenga na miyam gi thabak tawduna sakhot lambida sangsili nada BJP National President JP Nadana Haikre haukiba sahi mari sigi manungda state asida en birena lusingba lenga asida Prime Minister Narendra Modi na state asida sakhot khongthangda asoba mateng pangduna state asi mangda sale Prime Minister Modi gi asoba thawzal phangduna thabakna Chief Minister en birena miyam gi seba tawri mamangda ban broket Lairamba singsu laikidre miyam ing tapna leiba ngamle party gi thaumisingna Narendra Modi gi lising makhada party asi mapangal kalhanba mathautai wafam asi ngasi BJP National President Imphal gi Nitya Pat suthekta leiba BJP State Office asibu ngasi digi thambal sanglen haiduna maming thonduna sangaba gi thoramda phongdokhibani Housing Lariba Party Office asi hana Union Minister BJP State Union ki President oiramba Thaunawjam Sauba Se Minister in Birenamadi BJP State ki President Sardar National President Office asigi lamgi patasu sinaki National President makha taraduna haikibada Prime Minister Modi gi makha state asida tuan scheme singi maramda en birena kari tawri heba thijinduna party Karikata singna miyamna khangangadabani state asigi lomi sing sokhonaba kari tawri health sector education singmada kupna thijinduna miyamna khangansi PM GKAY gi lemna sing piribi sing miyamda hena khangansi amasum state asi hena sokhonaba kanna thabak tawminaduna honamina sisu haiki marakthana state sigi wangbra thopa paung tang miyamda hapsaramgi Lakhimpur Kheri gi thawdokta senaba Asis Misra Fare Handakta Haukiba Numaijung Numita Uttar Pradesh ki Lakhimpur Kheri da thokiba hingsa gi thawdokta lomi mari yauna Miyoi nipan sikiba tugi marueba senaba Prime Accused Union Minister gi masanaba police na faduna interrogation chathaduna masinangkhre thawdoktu da ma ki gari na thomba lomi mari yauna Miyoi nipan sikibane hainasu pau sina report tawri Makasa tharakpoina topa pawamana nupi singtagi oiba commando unit hangu samungau Nupi angang da sathaliba tamthiraba thawong singasi Manipur laingakna thingba ngamnabagidamakta nupi singtaki oiba command unit battalion singba hangnaba laingakna thabak paikhatpham thokle haina Manipur People's Democratic Front MP DF ki secretary sapam samungawna phongdokre ngasi Manipur Press Club ta pangthokiba pawgi mifamda makna hai lamdamasida nupi singda ot nairiba sathariba thawong asi thingba ngamdana leibada natana Mara laibasing matam sana serak piba ngamdana laibasi lebak thibani maramaduna nupi singtaki oiba commando unit amadi battalion hangba mathau tarakle amaromda lambi koilas khara thaba leita lairaba Miyoi kharagi yum saba oidaba basan kya piraga social worker ni haijaba kyana Manipur gi khul kharabu model village ni model constituency ni haina
panglaw lauthokpagi thaba asi tawbigano model village natragana constituency ama oiba taragadi award apa leitaba leita lairaba madi ina khunba chap manaba development mapung fana thabak paikhalaba mafam ama hana ohengadabani madunatana ngahaki mawongda public meeting na singbara panglaw lawba asi ikainingai ni haikhenasu pausna supali amaromdana BJP gi matik saba candidate leitabadagi Congress tagi lauthoknaba hotnabani loken lakadoribi English singaniga kungani thogi election mamangda BJP party karama phibamda leigadagi haibadu December thada sapsana miyamna khanglagani haina MPCC gi president and loken fongdokre Manipur lakhiba BJP gi national president JP Nadana fongdokiba wafam singi matangda sengdokpagi phamkiba MPCC office ta pangthoba pawgi mifamda MLA loken hai BJP party da leriba candidate singasi matik sadi haibasi masana takthokjare hairaduna makhoigi leijariba candidate singadu election na mai pakloi khangbadagi Congress tagi lauthokna bu honabani Congress party thugaina bu honariba sing mai pakloi hairaduna hana satkraba party asigi miyoi singaduna loire satkhriba kangbu singadusu kari fibam leiribage haibadu miyamna unaraba ngaktani makhoigi marakta MLA famdagi fawa terminate tawkiba yaurabani hairaduna haujusu chief minister Birena Lusingba Sarkar sina makhoigi MLA laina Congress tagi launabo khonaribasi fanglaroi haikenasu pausna su makhatana pali amaromdana October 15 total shutdown lauthokle Korkom Malemgi Wayel Kanglon gi wangmada Manipur miyamgi ayab yauduna matamdugi ningthau buda sandrabu ingkumja Englishing amaga samapan nifuga mapan gi September 18 da Shillongda India gi lanmina langoi chanduna khudum salaga namtha ki major agreement namdunu khiek pihalaga sahidumakki October 15 da lisang sitna Asia da Asiatic sovereign state oiduna lakraba Manipur bo imperialist Indian Union da namtin tinsinkiba thawdodubu yaningdaba fongdoktuna Korkomna sei khuding October 15 bo National Black haina ningsingduna lakpagum kumsigi numit asida thokiba thawdodubu yaningdaba fongdoktuna numit asibu Korkomna mahuksagumna Manipur kanglai pakumba total shutdown lauthokle Korkom gi publicity committee na thadorakpa sirolamada Western Southeast Asia da maning makhatamna sang na masai goiba lengak pathap leijaduna lakiba Manipur na English amaga sanipan maudraga mathoigi Anglo Manipur war da maithi kibadagi British Empire protectorial state ama oina English amaga samapan nifuga taret faw laki Indian Independence Act 1947 gi matungina British sovereignty lapse oiduna Manipur amasum atai princely state sing masagi hanagi sovereign independent states ta hanjilaki amasum masagi constitution semjaduna ningtamlaba leiba ama oina Manipur lengak saba horaki adubu anganba matamdagi sovereign independent state ama oina amasum masagi written constitution amagi matungina lengak saduna lakiba Manipur bu India gi expansionist policy na namthaba horaki matamdugi Dominion Government of India na malemda ningtamba leibak singi marakta satnaba nom punama khongaunaduna Manipur bu October 15 English amaga samapan nifuga mapanda annex toki hab pausna su makhatana palli pausu lusilakpoina ngasi Manipur gi COVID-19 update ma'am na thamjage nomogi ma'am COVID-19 state si goiba positivity rate si wangkhalakpagi mawong ma uri haibadi ngasi yoiba positivity rate si 7.4% laklibane duga apun boina ngasi state asida covid test tawkiba miyoi masing si lising aniga subnagi kun oina lairi aduga apun boina ngasi covid-19 positive oirakhiba miyoi masing sina samaga yankhaini aduga miyoi ahumna covid-19 positive oiba laikhidre haina report tawribane COVID-19 positive oirakraba miyoi samaga yankhai asi Bisnupurdagi taragani thoi Sandeldagi ama Chusampurdagi mapan Imphal East dagi kuntragani pan Imphal West dagi humfuga mathoi Kamjongdagi taraga humdoi Kangpokpidagi ama Tamenglongdagi ama Thawbaldagi manga Ukhuldagi mapani aduga miyoi punna samaga yankhai positive oibagi report lai aduga COVID-19 positive oiduna laikhidraba miyoi ahum asina Bisnupurdagi miyoi amani Thawbaldagi miyoi ama Ukhuldagi miyoi ama punna miyoi ahum COVID-19 laikhidre haina claim tawri silakpoina to patin ma pawkhraga memna thamjagi AR ga kapnabada
KNLA gi kadar mari sire ngase yuk Thobal Dam Police Station gi manung sana Senapati District Sadar Hills ki bungba khulenda koki larhulup ama oriba koki National Liberation Army KNLA gi kadar kharaga kunga mathai suba Assam Rifles ki team amaga Nongmei kapnabagi thaudokta KNLA gi kadar mari laikhidre hari Thobal Dam Police Station dagi phangba pawgi matung ina bungba khulen hariba kaithel manbirom dagi salaga leiba mafam asida KNLA ki kadar khara leire habigi paw phangbadagi kunga mathai suba Assam Rifles ki team ama mafam adu sangsinduna thi buhumbagi thabak sathabada Nongmei kapnabagi thaudokta kadar mari edu laikhidabani hauzik phawba laikhidraba kadar mari edu gi masak maming khangba ngamdri asiba haksang thaudok thokphamdagi lokhatuna Imphal da post mortem tawnabagi dama Thobal Dam Police Station ki osina lusingwa team ama ngasi mafam adu ra sangsinkhre khuthoknariba mafam adu police station asiki kharom da kilometer nifurom chatlaga leibani haina supali atopa pawama namo nupa ama asiba haksang phangle ngasi ayuk mayang Imphal Police Station ki manung sana usiwa thambal hobi haina khangnaba mafam asida leiba Songtham Ranjit Singha sei humfugo humdoi apokpa lekhidraba CS Ibosa Singha leifam konchak makha lekai de leiba Miyoi sina salaiba farm gi saruktu nupa amagi asiba haksang amata duna leiramle siduna leiramliba Miyoi sigi maming Sesabam Nur Hussein sei kungamanga apokpa ibobi kawi mayang Imphal Bengal lakok ta gini hadi asiba haksang asinga se ayuk pung manga ga min yang khai ga manga rom taba matam na thengna rakhibani amasum mayang Imphal Police ki kangbu amana thaudok thokpham da gi asiba haksang adu lokholaba matung da imung manung ge Miyoi singna masak takhibani hainasu pausna phongdorak lidu ga hausi ko nedi pausu lusinjarage pathoksa gi bsoi ki plan ki bi yor sim yam nangak pigani matam gi maroi bi pausung deptana update bijara kainasu channel sigi mafam da gi myam na thamjari and thank you